Online Manipur YouTube channel spring bir mayam pumnang po mukan na taram noksari han badam na maru ipapawa ma social media tagan na papawa ma update thamsage imung gi isil inaw ani khatnare mod manadre aidi amagi sumisang sangoi amagi su sangoi maramdi imung manung gini khudong sa balawraga aibu khulai oina decision na biganu aigi punsi lambi tongali aidi misamni politician sunate influencer sunate social worker sunate attention seeker sunate isam samba artist amani lomi amani silmi amani haina Boni Sharma gurumuyum Boni Sharma social media tadok paserola mana phungdok piri aduga mathangi update asna manipuri police tagi lakuchege security force na Surasanpur laiba sagai court bijang rizal lagi kuki liberation army gi मियोय अमा फारे फारब मियोय दुगी ममिंग मिनसी सही कुंट्रा माथोई सुरे अदुगा महक वंदगी 7.62 गी SLR with magazine 1 AK56 rifle ama amasung magazine of insas rifle 5.56 mm gi magazine ama BPJ cover with 2 BP plates ama aduga 216 live ammunitions amasung mahagwandagi fagat pangamkre magas extortion amasung lambida Sanden district ki lambida extortion tawda sena bami amani mahaki mathakta case ama register tawkre aduga mathangi update assisto manipuri police tagi lakhachege Sanden district ki sakpi karong police station na konba y junction haiba mafam masdagi security force na miyoy manga fagatle hairiba fagalaba miyoy manga sing adudi thangkhoran hawkip sahi nifuga mari mangleng thang tawthang sahi kuntra lekhogin tawthang sahi yangkhai lamilun hawkip sahi kunithoi amasung bi sangkhong khongsai sahi kuntra gani pan makoi sing adudagi saniga kun soap cases of suspected adragi heroin number 4 soap case sani kun fagat pangamkre 9 mm ki pistol ama with magazine galoina na fagat pangamkre 31 live ammunition fagat pangamkre single barrel 12 bore gun ani fagat pangamkre 1 walkie talkie ama fagat pangamkre khukri dak mari fagat pangamkre mobile phone ani fagat pangamkre makhoi sing adudagi 2 wheeler gi gari amasung 3 identity documents amasu fagat pangamkre makhoi manga gi mathakta manipuri police na case ama register tawkre makata investigation gi damakta video sing bibagi damakta mayam pumnong pomuka na thagachari and update ki damakta online manipur YouTube channel na subscribe to video. Thank you.